ngasi phongkiba tongan manipuri sifungsing amasung thokiba thawdo wathoksingdagi maroibi ipausing myamna thamjage hanbada drug abuse ki moral da Nagaland police personal taret dismiss tokre nifugo humdoi suspend tokre amana compulsory retirement pikre hawkiba jun thadagina mamang tha August phawbada Nagaland tongan lupa crore kunga manga rongi illegal drugs sing fagale haina phongdokpaga loinana state adugi DGP Rupin Sharma Kariguma drug abuse ki thawdok Nagaland police ki personal sing senanam labadi makoi gi mathakta akan mathabuk lokhat kani haina phongdokhibagi matungina hawkiba tha ahum asigi manungda Nagaland police ki personal taret maral asigi makhada service gi dismiss tawkhibaga loinana atopa personal nifugo humdoina suspend tawkre duga amadana compulsory retirement pikre haidi wapamasinga si Nagaland mayuknari bi illegal drug singi problem lakshinana bagi damak DGP masamangna made in Nagaland koba if ama hangdopagi thorom na phungtokibani personal nifugo humdoi service gi suspend tokhiba do narcotic drugs and psychotropic substances and the NPSA ki makhada ne haini suphungtoki drug abuse ki mayok Nagaland police na lokholakpa akan thabak singi manung departmental proceeding kun go humdoi mapung phana loisile duga suspension na thamni personal singa mari lene departmental inquiry kun pending de laidi haki DGP na makatana phongdokhibida Nagaland police na state aduda illegal drugs sing thengna ba masum sel lakpu munbagi thabak mayukna ba singthani hai oiba thabak sing fakhatle haina phongdokhi loinana Nagaland police department gi manungi oiba thabak thoram sing hena mapangal kankhat hali sohaki mayai ka bachinjak sing sijinaba Nagaland police ki personal sing masa khangdokle haibaga loinana makoi de hiramasi gi matang notice sing pikre unit amadigi officer kuntra romna masana khangna rehabilitation ki thabak paikat pina ba haijarakle loina department asigi manungda karam officers sing illegal drugs sing sijinabra haibadusu section yengsilaki maramasina DGP na appeal toroduna hai illegal drugs sing sijinariba police personnel sing tholaktuno department asidigi lawbuya ba mating lawgadabane adomaina ma karigumba maranai gi oina illegal drugs sing sijinarama thengnarabadi akan mathabak lakotkane haki ngasi hangdokliba app si Nagaland illegal drug amasum attraction gi thabak mayukna bani hairaduna hawkiba tha ahum fagatkiba lupa crore kun ngama rongi drug sing aduga mari leinana case samaga kunthra gom de register tawre amasum miyai samaga yangka ki tet fagale aduga namduna sel khaiba munbagi thabak tawbagi matangdana miyoi kun ngamari fagale ki atopa pawamadana Myanmar refugees singi biometric lawroi haina Mizoram lenga na warep dokre Union Home Ministry na Mizoram lengak ta state adu sangsilakhiba Myanmar refugees singi biometric amasung biographic data khumjinana ba akan poktak piba loinana thaba asimak saliba tha sigi kuntra phawgi manun loisinana ba tha kharagi mamangna mangjongna poktak pirakhrabasu se minister Zoram Thangana lusingliba Mizoram lengak na haidi thaba si makhatana sathararoi haibigi warep dokre Home Minister ki mekedi ki thaba si pangthokna ba instruction pirakhrabasu Mizoram lenga na makhatana sathararoi haibigi warebasi ngasi Chief Minister Zoram Thanga ki office ta pangthoki ba maki Council of Ministers singi miphamna warebna khibani duga warebasi lauri haibigi waphamna Mizoram lenga ki Information and Public Relation ki State Minister Raruwat Kimana permission of Fundokibane Maun High Ministry of Home Affairs na Mizoram lenga ta Myanmar refugees singi biometric amasum biographic data launana ba instruction pirakibane adubu makoigi biometric amasum biographic data khumjinba sina aikoigi email oibadana tana isil inaw sing oiriba refugees sing asibo hanthana yengbagi phibamda lakalagane maram maduna ngasi pangthoki ba council of minister gi miphamna Myanmar refugees sing gi data sing khumjinbagi thabak makhatana sathararo habigi orep lokibane ki Panbayabadi United Nations High Commissioner for Refugees amasum UN gi protocol sing the yaw leba ama oidriba India na yumthangnariba lebak singdagi Mizoram na sangsilakhiba miyoi singbo refugee ni haina sakhangba yadribani amasum phibamasi oirabasu Mizoram lenga ki mekedi Myanmar gi refugee singbu miyobi gi minung sigi makhada pangpham topa mateng sing pangnana ba hanjina haijatuna lakhibani adumaina mo India lenga ki mekedi Mizoram lenga na haijakhiba sing adugi matangda thaba amata pekhalaktribani amarom the Union Home Ministry na Mizoram da sangsilakhiba Myanmar refugee singi biometric amasum biographic data khomjinana ba pawtak pirakhiba gumna Manipur zo hairiba thaba si pangthokna bi state sigi minister da ministry na samana pawtak piraktuna thaba asi tha sigi kunthra phawgi manungda lusinana ba khangalakpa leikhraban hansu pausna makatana palakli Makasa tharapoina nauna seki fazaba yum sangagadaba numit marini walingaida lanjelaktuna yum duda leiba phangkhidabada natana haujikti yum adu sumai thadopikre
Hawkthingnaba paudam gol tabigi khunjasing sai kya sangna sel tanuna tungsinjarakpa senphamna seki yum ama sajaki yamna wana sajaki bi yum adu sanga gadaba supnagi numit mari ni khakta walingaida irang horaktuna yum adu leiba ngamdana selaki hawjikti yum adu kuki singna mai topikre hanaki lana si thamo yamna sokpa haibadu oi haina gol tabik maning lekaida leiba ahanthe megasandra sai nifuguni pana phungdurakli ahanthe megasandra ma ki loina bi ahanthem priyaga loina apikpa masani ga punna hauji Nongada hangwa relief camp na lady. Cookie sing na may tabi crab yung gimanak ng si Pago sang mangam na lady. Yung may tadri ngay mamang yung madura no pasang lady no kulnga kitabok sa taraki. Matam adura di nupi angang sing di loy na mapam sing na tay doktor na tangkre. Yung madura lady na kulnga lingay matam na nong maasam rifles lak to na yung gitwong kaukairak to na yung masida hausik karigi lady bano haib na sing buhong sing laki. Maduda yung masi ay yung ni masida Laina yum amadi khul sangjabani haina khungki makoina amuk nupi angang singdi kadai de satkre hanglakpa nupi angang sing sapagadaba mafam singda lanjena dunu laikre haina khungki khul asida miyamata laitraga karigi damakta na khoina mafam asida lairiba no haibida sing ngang masakpa tawraga yum aduda lektun lairiba khulgi nupa ohungi photo lawraga karigumba khul asida thoningdaba thawdok wathok tholaklabadi na khoina madugi text apuna mak pugadaba ne heramlaga sakki madudagi thangnaba numitagi aki khang pirakhiba aduna maram moiraga makhata na khul adu sangduna ahing lekidre gol tabi khul da cookie isli naw sing yamna nungsinana leminarami isagi yum sabadu da cookie masa sing phaw yawribani makoina yum mai thabadu da yamna wana uzaduna loksaba phok sing amadi yum gi polam kya su yawkhre akan mamong da nauna sajaba se ki yum adu da hongjindaba yadi haiduna ahing numidang khaktan onaki adubu yum adu da leibidi lairadana cookie singna yum adu mai thadopikre gol tabi da leidiba cookie sing aduga pukri dagi nga pharabasu yen aduna samin aduna yamna nungsinana leminaraki adub irang asi lakhibadagidi punamak mangkhre lengana lana sina maram oiraga awana taraba singidama compensation piriba si yamna di phaye dubu makoina pigadoriba senpham asidi matamga yengnarubada yamna sunaba wali maram aduna matamga sunaba mongna pihaningi pibinabasu honabiyu ayaki seki nauna sajakiba yumadu lupa lak kaya sangki haibasi ai isamak yamna muna khangje hena sapungdoraki Relief ke madura lairib ante megasandra gi loina bi antem ongbi priyana phungdorkhibada pikliba isana mamai khoi yumda karma matamda satkani haina hanglakpada pakhom piba ngamdri isana yumda karma matamda sangadoribano hanglakpada yamna thuna sangbu yaragani haina oidaba ngangna pakhom piri aduba angang singaduri asengba khangdabnina yamna toina yumda sangbu yaragani hairaga sungsati satti haina hairakpada thamoi su nungaitaba phawi ahingda tumin Kap sabanatana atu itu pambai amata leitre lengang atu bamatum lanjenarak pusingi masama sagi mayumda hanjenuna leiba ngamna bokhona biu haina phungdorokhibaga loinana nongada da hangliba relief camp asida committee na yamna nungaina thambiri masigi damakta su nongada relief camp committee gi miyoi khudingmakpusu amadi lamlai AC gi MLA khomatabam ibom sabusu haningai leitana thagasari haina pausi AC gi khutangda phungdorakli makasa tharak poine sanga express ke topamaroiba paukhra namo Cookie militant sing na Maheiloi ani tamthina hatokpihiba asam royal putopyo thobal wangmataba Dr. Maningi Mairapai Madi Social Service and Welfare Association SSAWA Club anina supuna sinduna cookie sing na minung silaitana hati graba Linthoingambi Amadi Hemanjit anigi justice athubuda lengana purakadabani haina wangmataba magic parking the walk and mifam satakre Maheiloi hatpa yening de ekoi santi pami Maheiloi anigi justice pura o haina thaba plate card sing paiduna sangsin kibu walk and mifam aduga mari leinana anju kobi Mairapai bi amana phungdurakpada Kangluki irang na miyam punamak khamtena wana raba matam sida khanghodana matam kuinadagi mangduna leiraklaba Maheiloi anibu tamthina hatpi khre tabada penjadraba Maheiloi kyana democratic oibu khongjang sangsinba bukari damak lengana aduk penabano madura kari akaiba lebege kari damak Maheiloi singda tear gas amadi rubber bullet kapsin bibano Manipur police ki ahenba thauna adu Maheiloi singda utpigano matungdadi Maheiloi singda khut thabiganu haiba penaba wafam kya phungduki Amaramda haukiba July 6 gi mafam khangdana lerakiba kuisingna mihat thina hatupikhraba Maheiloi ani Linthoingambi amasum Hemanjit ki asum royal
पुथोकपियो मिहात अदु यानिंगदि हाइदना थौबाल अपुनबा लुपनसु सिन्दुना ngasi मेला ग्राउंड वकत मिफम फंग्रे वकत मिफम अदु थौबाल अपुनबा लुपकी थौपुबा मना फोंदोखिबदा जुलाई थादगी मांगखिबदगी मफम खंगदना लैरखिबा अदु हंदा कुकीसिंगना माहिरोय लिंथोइंगाम्बी अमसुम हेमजित अनिबु मिनुंगसि याउदना हातोपिखिबा असि यामना पांगदबगी थौ amadi mara leitaba maheiloi ani bo hatupi ba sida thobol apun ba lupna yamna akan mamona kanem tawi amaramda rap tawbusu nataba kuki nupi ani gi phi thongdabi gi video viral oikiba dudi center amasum state lenga ani na wangang kiba duga mara leijadraba maheiloi ani hatupi gi photo viral oiraba madi mayamna khongjin sangsilaba fawbada center amasum state lenga na tumina leisinba sikari gino hangba yapawangni Maheiloi ani bu minung silai tena hatopi kiba sigi asumba oil puthokpiyo haiduna maheiloi singna changsin kiba khongjangda security na rubber bullet tear gas smoke bomb kapsinduna aso apanangan kiba si talna kanem tawi amaramda me ahum digi horaktuna tha manga phaga doroba irang asigi waroi sinama puraktuna hana gumhok sagi ingna singna leijaba phangnaba miyamna ikai khumnabi da bahai bise democracy satpa leba asida lenga asina atamnana maitai furupu tumhalage haibigi aron be agenda ma lerabra amaramna maheiloi ani bu minungsi yaudna miyatina hatopi hiba asida senam sing atubu matamna makhogi langlangjin puthokuna miyam khangna logyoiba serak pi gadabani haina talna mari lenaba singda apal tarakli amaramna maheiloi ani gi punsi kanma ngamlamba yabani NPYF manipulenga ki mekeri gi maheiloi ani na mangkhibaga khudakta proactive oina action lokhalam lagadi maheiloi ani adugi punsi kanma ngamlamba ya haina National People's Youth Friends NPYF Manipur State ki President Linthoingambi Jandana phongthokre haukiba July 3 tagi mangkhibadagi handata social media da minungsi leitana hatokhibagi photo social media da viral oirakhiba maheiloi Phijam Hemanjit amasum Phijam Linthoingambi misibu pendaba amasum yaningdaba phongdoktuna Manipur haujuk leidiba BJP na lusingba lenga asida sasan paiminariba National People's Party NPP gi youth wing NPYF na wakat mi phamre National People's Youth Friends Manipur na sindurunga si Imphal gi Norem thongda leiba NPP gi office mamang sataki bu wakat mi pamaduda Manipur da hauji tholibi irang sida authority gi reactive oiba action pamde Maheiloi Linthoingambi amasum Hemanjit ki mihat yaningde Linthoingambi amasum Hemanjit mihat ki asingba asum langalangjin putho aikoi justice pame haibani singbu kholaw gi placard kya paikip NPP ki National Vice President Y Joykumar Hanagi Minister and Mangi Hanagi MLAs Subhash Chandra NPP ki makok thongba office bearer sing yauna sataki bu wakat mi pamadur saruk yakhiba singna laikhidraba maheiloi ani gi mapam ikai kumna bu utuna minute ani tumina leptuna awapa phungdoke ngasigi wakat mi pamadugi matangda NPYF Manipur gi President Linthoingambi Jandana hai haukiba July 3 tagi thiba khangdana leirakhiba Teratongbrom laikai digi laikhidraba TG Higher Secondary School gi maheiloi Phijam Linthoingambi amasum Tagyal Kolom laikai digi kindergarten Montessori School gi maheiloi Phijam Hemanjit pu pharba matungna minungsi leitana cold blooded oiba mongda ningthina ot nairaga hatokhibagi photo social media ra viral oirakhi maheiloi ani edu hek mangkhibaga imung manungi maikai digi makoibu fangnaba thibinaba Manipur lenga amasum central lenga ki mari lenaba singhai saki amasum adu kuibu matam adu makoibu fangnaba lenga ki maikai digi thabak ningthina paikhatbigi mami miyam uba phangkite hauji makoi shikibigi photo viral oiraktuna Manipur gi miyam na thamoi sokale penaba ma phole NPYF sinduna ngasi party ki office mamang na maheiloi ani sigi mihat pu yaningda phongdoktuna wakat mi pham bani haina Jandana phongdoki Mana makata na hai maheiloi ani si butam thi mong hatopi hi ba si miwei ba man sakadabli sanate thawong adu sagi sani thawong adu NPYF na akan mong na kanem tawi laikhidraba maheiloi ani edu class 12 khaktamak tamjari bangak thani maheiloi ani asina hek umang khibaga lainga ki meke digi proactive oiba maong na maheiloi sing adu matam sana tikta kaidana phangna bagi khongthang ama phawbaning thina lokide makhoi laikhidre habigi photo viral oiraba matam da khakta da Manipur lenga ki meke digi hausi reactive oiba thabak pekhalakli maheiloi singa sigi misi sigi matangna CBI na sinanaba CBI gi director Imphal laklagani haina lenga ki mekedi hausukta phungdorokli CBI da case sinaduna CBI gi director laklaga misi sigi matangna maralai bising thitongna bagi thabak pekhalagani haina lenga ki mekedi gi phungdorokli maralai bising khangdongna ba thigat bagi thabak pekhalagani haina hausukta phungdorokli ba si thengla basu thengna National People's Youth Friend na thagale do asumna Manipur gi miyamna tumna sidriba fawda reactive oiba action lenga ki meke digi tawduna laikhi dori bra hana Jandana su phungdokhi ari tentangna memna thamjaramge amaramdana tongan duty tawhanmana intelligence fellow hele
Manipur hauzik thoklip irang asigi manungda maitai amasum Kuki people's personal singi marakta toana duty to honba sina state asigi intelligence fail ohanabagi masa ohele masina state asida santi amasum irang asigi warriors puraknabagi lambida thinta hale haina Manipur gi hanagi deputy chief minister su oramba National People's Party NPP ki National Vice President Waizoi Kumana phongtokre Haukiba July tarukdagi mangkibadagi handakta social media narco terrorist Kuki sina minungsi leitana hatokibani Haibagi photo social media da viral oirakiba laikidraba Maheiloi ani Maheiloi Fizam Hemanjit amasum Hizam Linthoingambi anigi yumna National People's Party NPP ki National Vice President Waizoi Kumana lusingwa timna hakthengna satuna imung manungi awabda suryakre ngasi NPP ki National Vice President su oiriba Manipur gi hanagi Deputy Chief Minister Waizoi Kumana lusingba party asigi makok thongba lusingba singna tera tongrom laikai digi laikidraba TG Hair Secondary School gi Maheiloi Hizam Linthoingambi amasum Tagyal kolom laikai digi kindergarten Montessori School gi Maheiloi Fizam Hemanjit anigi yum singna satun imung manungi awabda suryake Hongsada dugi manungda NPP gi National Vice President Waizoi Kumana hai hauzik Maheiloi Linthoingambi amasum Hemanjit ki asi laikidre haiba khanglabana yamna thuna Maheiloi ni sigi haksang singa du imung manungda Manipur lenga ki mege digi phongna na bhona gada bane Maheiloi singa du haksang sing phangna bhona bade NPP gi mege digi supang be ba mateng pangane Sahi nauriba Maheiloi ani sigi haksang phangna bhona bade Kuki isilinaw singi mege digi mateng pangbiyo Kuki nupi masa ani gi haksang mapi thongdra lambi da salan khibigi matangna Manipur leiriba mita imai bel lukyana akan mongda kandem tokhi Kuki nupi masa ani edubu Maitai imai bel singna mapi sesinduna kallaga asu angam amata yahondana imung manungna kusinake hauzik maitai Maheiloi ani hard kre haiba khanglabana Kuki singi maike di adugumba thawong adu kandem tapon thui laikhidraba singi haksang imung manungda phangana na bhona bada Kuki islinaw singna mateng pangbiu hain NPP gi maike digi haijari haina Joi Kumana phongduke July taruk tagi mangkiba Maheiloi ani edu handakta makhoi gi asi baksang social media ra viral oiraklaba matamda khakta makhoi singadu sikre haiba khangmane adu kuiba matamadu police ta Maheiloi ani edu matam sana kanana bhona daba amasum laikhidabi ki haksang phangmangam daba si Manipur police ki intelligence asi yamna sonbanani haina lobu yabra haina paumisingna hangkibu hongi pakhumda hanagi Manipur gi DGP su oiramba Joi Kumana hai Manipur police na hojik law lairiba phibam sida mathau ningthina taw ngamdre state asida security force masing thingamdana lairi makhoi singsi thabak ningthina tawribra haina thigalubadadi mathau ningthina tawdana phamlaga leibigi mong tawri police telengana power order ningthina pidabigi mami khara su uba phangi police sing mathau ningthina lengana tawhandabana police ta ngakta charge tawrubusu yadre police personnel singi marakta maitai amsu Kuki haina toana duty tawduna lainakhiba sina police ki intelligence fail ohenabagi masa amsu ohele haina Joi Kumana phongdokhi